ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯇ ꯉꯁꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯗ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯗꯨ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯄꯨ ꯅꯤꯡꯊꯧꯖꯝ ꯁꯤꯕꯗꯠꯇ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯁꯤꯟꯃꯤꯁꯤꯡꯅ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯅꯥꯔꯟ ꯁꯅꯥꯗ ꯂꯩꯕ ꯌꯨꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯂꯥꯟ ꯑꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯩꯇꯩ ꯑꯊꯧꯕꯁꯤꯡꯒꯤ ꯑꯋꯥꯕ ꯇꯥꯍꯧꯔꯕ ꯏꯃꯨꯡꯁꯤꯡꯗ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯇꯥꯏꯐꯨꯝ ꯑꯃꯗꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯀ ꯈꯨꯠꯁꯝꯅꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯌꯥꯔꯛꯇꯕꯗ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯅ ꯂꯦꯝꯅ ꯁꯦꯝꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯩꯇꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯠꯊꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯀꯤ ꯃꯄꯨ ꯁꯤꯕꯗꯠꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯥꯏꯐꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔꯁꯄꯨ ꯊꯥꯒꯠꯄ ꯋꯥꯐꯝ ꯀꯌꯥꯁꯨ ꯇꯞꯇꯥ ꯖꯌꯟꯇꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯞꯇꯥ ꯁ꯭ꯇꯦꯠ ꯑꯣꯐ ꯃ꯭ꯌꯨꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯝꯖꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯐꯝꯗ ꯁꯣꯛꯂꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯃꯌꯥꯝꯗꯒꯤ ꯈꯥꯏꯖꯔꯒ ꯅꯤꯖꯔꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯔꯥꯡꯐꯝ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯒ ꯑꯩꯈꯣꯏꯅ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯥꯡ 28ꯇꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯖꯔꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯁꯣꯛ ꯄꯜꯂꯤꯕꯁꯤꯡꯗ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯁꯦ LMGꯒꯤ ꯇꯥꯏꯐꯨꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯏꯅ ꯁꯤꯊꯍꯧꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯆꯕꯗꯨꯅꯤ꯫